Online Manipur YouTube channel as being video ma'am pumpu amukka na taram noksari han badam numero iba paw am update thamjage economic blockade khutak ta lawthoku United Naga Council highway sing the kotuna hojik sa thariba economic blockade assisted asida leiriba kanglu pumnamaki interest ta khutak ta handokadabani haina United Naga Council UNC na ngasi phongdokre UNC na ngasi thokpa seron aman hai state asida leiriba kanglu pumnamaki interest ta nunglangniba khara athubada ko khanaba state authority sing amasung Katnariba Kanglu Pani the Gipuk Sing Simba Matudare, UNC na high state asigi mafam namakta id apal laitana tangai for the polam singi supply, Lehna state government amasung, central government na mathuta bakong tang sing paikat kadabani, tangai fadaba, polam sing. Maram sadana sektawa, Fazinba, Malau Taba Masung mafam kayada, Nagamiam the Tongan bating basing Tamzinba, National Highway sing amasung, inter-district highway sing the set level music amadi tangai for the polam singi supply sing the illegal tax law extortion to khudak ta masung matam pumba gi oina lep kadabani haina UNC na makata na phongdokli naga gi loop asina makata radun hai me ahum dagi hana suna ba thorakraba matung dagi thamari haukre masung naga yauna manipur laiba yel homi kanglu pum na makhai ningai leitana hiram khudemak ta waba mayoknari Khatnariba kanglup sing cookies jo amasung Meitei singi marakta warisin lakani haibagi asa ta naga miyam na kanglup ani dagi pirakpa khudong sadaba sing amasung kai horakpa sing khangtuna lakhi amasung pumnama asiki mathakta UNC na warisin purak naba maikairom da goodwill peace mission gi tamakta hotna duna lakhi adubu tayon naba fiam da laktuna lam kaya da naga miyam de hen polum pire haina phongdok pire aduga mathangi update asina yum Mei Tharakpada Meetei Ahal ama Chenthokpa Nanghoudabadagi Leikhidre Nongmeina Panbada Meetei hum Leikhide hakthengnaba paudam Mei ahum da torbong Bangla amasung Surachanpur leiba Meitei gi yum sing Nongmeina kapsinduna Mei Thaba horakpadagi kuki khulga turen amakhaktana khallaga leiba isagi leifam serudagi so mathangi numit me mari da lanjen narure adubu peace committee semle karisu tawraroi halaklo hairakpadagi halaklaga leirlam matung me kuntaret amasung kunipan gi lonaba hingdadi kuki singna nongmei kapsen ba yauna yum Mei Thaba horakpadagi amuk hanna lanjelakhibani haina seromai leikaidagi hojikna lamboi khungnang khongda hanglibu relief camp da leirakliba hamom urmilana phongtorakli makna hai me kuntaret ki numidang pung taraga mathoi makhairom tarakpada khulngak liba khunjasing na paulo nabada nupa sing punsilaga layu hairakhi wafam adu hairakpadagi ikhoisu pulap punsilaga laiki nongalamdai pung aniga makhai tarakpadagi di kuki militen sing na nongmei maru kaya masing thingam dana kapsilakpa loinana ikhoigi yum sing Mei Thaba haurakibani kuki militen sing na nongmei kapsin duna Meitei gi yum sing Mei Thaba haudringai gi mangwaina na Assam Rifles gi gari sing siren khonglaga koithau thauki makoina siren khongduna hek chatkibaga kuki militan sing na nongmei maru kaya masing thingam dana kapsin duna changsilaklaga ikhoigi yum sing Mei Tharakibani thauduka si thorakpadagi Assam Rifles na gari da siren khongduna koithau thaukibadu singna de adumak phauki Assam Rifles ki thawong adu karigi damakta taukibanu khanna duna leiringai da nongmei kapsin dana yum Mei thagalakpagi serau makhale kaida ikhoi khara punsilaga leiki mafam adu phawba chelakibadu nongmei kapsilingai gi manungni paktharaga chennarakpa ngaktani Meitei gi yum sing Mei Thaba haurakibadu serau makhale kaidagi hana haurakibani MLA Keranjit ki yumna serau awang leikai da leibani miyamna nongmei kapsin danu yum Mei Thaba horakle haiduna MLA gi yum tamna sensinnabani maduda sibasu yauki sokpasu mayama mai yauki yum Mei Tharakpa imungda leiramba hal amasu thorakpa ngamdana adumak leikhide heraki MLA gi yum tamna chelakpada yauba nangdringai gi cherakta nongmei maruna panbadagi sokpasu yaunaki me kunimpan gi numitu da MLA gi yumda leikhi adubu numitu gi ahingda Assam Rifles na Meitei khardi puthoklaga pangal tabida thamkhi ahaksu yaugadabada gari da tongba chamdabadagi lehukibani aduga me kunga mapan gi ayukta mukhanna hondokpa lakpada yaurakibani ahing aduda kuki militant singa nongmei sunglep-leptana kablakhi haiba yai Assam Rifles na puthokibadasu hana yamna kanna ngangnarba fawada yaraktabadagi hanjinna hairaba matamda puthokpirakhibani taseng namak Meitei gi yum sing da nongmei kapsin duna Mei Thabagi thodok sing adu Assam Rifles ki mamangda thokibang haktani adubo makoini yengduna leibadagi hena karisu tawkhide karigumba makoina athingba khajiktang piram labadi yum aduk yamna mei saklam da yai
Assam Rifles na ikoi bu puthok piraklabasu makhoigi maithongdadi sauningba pendabagi mami takhi hairi hamom urmila na makata na hai numitumok ta kuki militant singna kaplakpon nongmei maruna panduna leikhidabadu mitei ahum oiramgani ahal ama imungdudagi Chenthokpa nangdaduna masagi yum Mei Tharakpada yauduna Leikhidreduga Tharagadi punna mitei mari oiramgani hairaki hanadagi hona kuki singa leiminarakpada mitei singdagi marakta makhal amatagi nuksinadaba karisu leikhide kuki singna kaithel karakpasi serau kaithel dani makoina purakpa ensang na piyauna polom pumna mitei aikoina leibani adubu aikoigi yum sing mai thaba hogadore haibagi numit nini longki mamangdagi kuki sing sanaba seng sak yauna atei polom sing mahausaga manadana honduna ayamba sangda laisinba unaki aduga mathang update asina kangbai phawda central forcing thamjinba very catching lauthoknaba mioi lising kayana thamjin khre lengakna tungda imaibel amasung naha singge mangda mioi sama kuntra rom sokre manipur ge apunba ge saktam thugaiba yaroi haina yauna state asida NRC chathanbaga loinana illegal immigration masak khangdoktuna takthop khigadabani amasung ground rules sing thugaiba sugi militant sing Taunarapa suspension of operation handokadabani haina demand sigidamukta leptana khongjang kaya sangsilaki coordination committee on Manipur integrity kokomegi lamjing makhada ngarang Imphal gi Churasanpur phawbagi marakta leiriba tidim lambi paringi kangbai phawda central forcing sajilakle very catching lauthokadabani haiduna mioi lising kaya na thomjinduna akan bakhongjing sangsilubada security force ki maikai dagi tangkhaiduna irang laksin naba nongthakta nongmei kappa yauna tear gas cell mok bomna singba kaya len hai tharakpadawna miyamda onsinduna kapsilakpadagi khongjang loi chama kuntra rom sokre mi ahumdagi manipuri ngamkhai thugai raga tonganba administration logani haiduna yelho phurup mitei da onsinduna hingsai itambagi thabuk sa tharikleba kuki zo militant singi tamtireba lan lephanaba hotnari hairiba lengak na tungda leihauraga imaibel amasung nahalising kaya na mangjin thana sangsin ki khongjang adugi pandamdi lan asigi manungsanna kuki zo militant sing na Churasanpur ga tainari Bisnupur district ki mafam kharda mitei singi yum sing paktakna na mai thadu ki batana tana makhoi gi khubam manungda thamjilakpaga loinana lan khamba lagliba central forcing na suberi catching khajilaktuna buffer zone amagi phibam da phawbo lehlakhiba takthokna ba hona kibani kokomigi mihut sing matam kharigi mamangda Delhi gi home minister Amit Shah ga unabada su haiba barricade sing asi lauthokna ba aduga law and order ngakna ba thamge haiba su district ani gi taina famda khak thamna ba gi wafam phongdo kibani loinana wafam asida union lenga ki mai kai dagi su yaningba ga loinana state lengak ta su mari leina ba thabuk sing pangthokna ba khanghalakpa leikrabani hairi adubu kokomigi mai kai da thabuk asi mamang thagi kuntra pawgi manungda pangthokna ba khangan trabasu barricade sing asi lauthoroktabadagi ngarang miyam ga loinana namphud lauthokna district ani gi taina famda ngamkhai tamna takthok khina ba hona kibani numidium ba mamangdagi tampaki district sing dagi makhal kaya gi gari sing sin aduna lakna khiba imaibel sing amasung naha kaya na numit yunglaba adwaida kokta da makhoina tonglakpa gari sing khamlaga kangbai tamna sangsil lakhi makhoi bu masing yamlaba central forcing na phagak so ikhai kaithel magda da barricade sing khajinduna thingjillaga changhan kide masing yamlaba miyam thomjilakani haibadagi ngarang dagi hauna mafam adu da rapid action force amsung state forcing na akan ba section thawrang sing laukalakibani masigi mathakta thodok tokriba mafam asibu kolibe Bisnupur khaktana tana tampaki district manga da total curfew athingba fawbo thamjin kibani adubu kokomina lautokibagi matungna miyamna total curfew gi athing basing nam khairaga phagak so ikhai kaitel tamna tomjin kirame mafam adu da yamlaba miyam ga central amasung state force ki marakta ak paktana duna akan bomong demuk nakhi central forcing na ngam bathawna puthoktuna thinglabasu yamlaba miyam na nam khai duna sangsilak laga phagak so ikhai thongkhong phawo yosilakhe film adu da central forcing ki mai kai de kangbai kaithen da makhoina sin na bullet proof kesper gari yaun aso gari sing phawo lambi mai de phajintuna thamlaga thattuna miyam sanghandana bhonaki nungthin gi pung ani makhairom tarakpada kokomi gi coordinator Jitrendra Ningombana luchingba yamna miyam makatana sangsilakpadagi loudspeaker season aduna central force ki mai kaidagi khungjang adu handokna makangalaki adu moina miyamna khungphom handoktana sangsilaklaga barricade sing intuduna langthokpa amasung namkhaiba horopodagi security personnel sing ki mai kaidagi yamlaba tear gas cell mogbom amasung rubber bullet na singba kapsilaktuna miyambu tankhaina ba honaki nakal ani namukna raba RAF ki gari ahum akai atoi thoki thadok asida senbadagi tusinba amaga netchinaba kapsilakiba rubber bullet yauna tear Mioi cham kuntra rom sok tuna tongan bo hospital sing da pukhatuna laikan nakhi hairi. Thank you so much.